Kuki khulai paiba oigini singnaba singna satharakpa attackta Naga gi Khunja ani Leikhidre ani na Asok Nangkhre thogdok adugi mayokta Liangmai Naga Council Manipurna Liangmai na taba mafam singda shutdown lauthokre attack adugi matangda SKTV news na fangba pawgi matungina thogdok adu ngasi ayuk pung 9 lom tarakpa matamda Kangkupi district ki manung sanba IT lambi paringda Liangmai singda khundaba Langka Naga khulda thokibani Thodok adu mafam adugi Khunja singna lobukta kumduna thabak surga leiringai talakta kuki khulai paiba oigini singnaba singna mangjongna sem saraba matungda attack sa tharkibane hairi thodok adu da Leikhidre bamioi ani adudi Wirliang Bau Sawang sei kuntra mari masung masagi sei yangkai mangarum suraba kawi dinang abonmai kawi amaronda Asok Nangkhre Khunja ani aduna Malyang jinang abonmai sei yangkai ni thoi amasung Namtiu Lungbau Prinmai Sahi Yangkaini Makhoi Singadu Langka Naga Khuldagini Hairi Nakalamarumda Khunja ani hatkiba amasung Kharana Asok Nangkhibagi Thodok adubu yaningdaba phongdokladuna Liangmai na khundaba mafam singda Liangmai Naga Council na khudaktage emergency total shutdown gi khongjang lauthokre iramasigi matangna council asina thadorokpa serol amana hai KNFP gi militant singna satharkiba attack ta Naga gi mioi ani hatkiba amasung Kharana Asok Nangkhe Thodok adugi mayokta Liangmai singna khundaba Manipur gi mafam singda khudaktage emergency total shutdown gi khongjang sangsin ba haurai masida dukan office mahisang singba khudimak thong lon gadabane adumakpu essential service ke manung sanba medical mai isingi oinadi khongjang asina konsiloi hairiba shutdown gi khongjang asida mipum khudimang na mateng pangbi haina serol asida appeal tawrakli